ngasi numida waram phongkiba tungan manipuri siphongsing amasung thokiba thawdo wathoksingdagi maruoibi I pausing mayamda thamjagi ahanbada panam pause digi lokosaraga CM Biren gi personal life to hullaga nganghalliba director awaphamda tarakloi hainingai leite mai Manipur kananaba thawdang lawriba minister Biren gumba lusingba magi personal life to hullaga nganghalliba director gi role lawriba misak awaphamda tarakloi hainingai leite haina mai Manipurna section 1 thalokli ngasi naurem thong na paumising unaba amada mai Manipur gi spokesperson Singsubam Dewan hai sai humpu hen bagi punsi khongchata Manipur kanaba gi damak thawdang lawraglaba minister N Biren gumba lusingba amada irang sibuna thaiganana ba mongda langlakpa asimak mai Manipurna awang pathakta yangde kari su khangjadaba mima nadraba ama bu sejinaraga CM Biren gi personal life ta hullaga nganghalliba simak lebak thibini insilaga nganghalliba masamak tholaktuna phone ngangbiu maduna taduna irang asi divert tawbi aba mongda mingonda insilaga ngangnaba nganghanba simakti yaning daiki mangna makata na hai koki gi oina ding asi phawbada masoi tabagi wapum leite makhoi gi di panam amakhaki makada panam adu fangnaba minister oire MLA oiro phamgi mihouba leitana sap manana sangminari koki gi MLA tara leiba duda minister phangi phangdi haibigi makhoi masel singthanabagi wapum leite makhoi gi di aina se minister oide yade hौजिक लाइरिब मिनिस्टर असि इंथुगदबनि हाइब वाखललोना मांग थारगा अखोय मसेल पुनसिन मंगमद्रि मसिगी मदकत मीमा नद्रब मी अमाबु इनसिलग इरांग असि डाइवर्ट तौब याब मोंगदा ngang sakанबिगी थाबक चथदुना लैरि थावोंग असि मखा ताना चथदब फै डायरेक्शन पीरिब डायरेक्टर गी रोल लौरिब मिसकसु अमसुम आर्टिस्ट सु अवाफमदा तराक्लोय हाइनिंगाय लेति इरांग असिदा माइ उनसिनदुना मणिपुर कन्ननब अपुन मथावदांग लौमिनसि हाइना मांगना फोंगदोखि अमरोमदना Matamsan irang laksindi haina miyamna warauриba si khangdaba nate Chief Minister Biren Chief Minister oina leiba natragana phamtha do paibisi aigi khutta leite N Biren panam pauksi dana sumna report tawri Manipura thuklibi irang asi matamsan laksinde lakshinba ngamdi haina miyamna warauриba madi penadriba si khangi aikhoina su iyajai haina Chief Minister nongthoma Biren na phongdokre NDTV na akhanana unaba amada Chief Minister nongthoma Biren hai state lenga asina matamsan irang asi lakshinba ngamde haiduna miyamna aingonda warawi haiba ya khangi aikhoina masibu yaje adubu ya lairiba phiba masi yamna complex hoi masa khangdoklaba asengma yekna baduga aikhoina lanthengnadri BJP amadi masigi mapang oiriba party kharagi MLA kharana Chief Minister sindokpi apama phongdokna bagi wapam lakliba siga mari lainana hangbo wang amagi pakhumda Chief Minister na hai Chief Minister oina leiba natragana phamtha dokpa haibisi ayhaki khutta leite ayhakna pukning sangni bawaphamdi state asigi problem asi losinmani handak pangthokiba taraga nipan subu lok sabha mikhalda Manipur gi sit anima Congress na mai pakibadagi Chief Minister sinbagi wapam ama party gi MLA kharagi maraktagi takshinarakhibani haina lawi taraga nipan subu lok sabha mikhalda Inner Manipur Parliamentary Constituency the BJP gi merep oikiba Minister Thonauzam Basanta Kumar dagi Congress merep angomcha bimor akoijamna vote lakh 1.9 gi mathakta henduna mai pakibani aduga outer Manipur Parliamentary Constituency dana ruling BJP gi mapang oiriba Naga People's Front NPF gi merep Kasui Timothy dagi Congress merep Alfred ki atharna vote lakh amagi manakta henduna mai pakibani Chief Minister nongthoma Biren makha taradun hai handak pangthokiba taraga nipan suba Lok Sabha mikhal BJP na phangkiba vote ki sang nemba nati aikhoina phanggan haina paba vote masing adumak phangmangamkhi taratare suba Lok Sabha mikhal BJP gi mirem na phangkiba vote masing dagi handak na helibani adubu Manipura hauji oiriba phibam asina maram oiraga maithikibani Prime Minister Narendra Modi na lusingba ahum suba tamgi NDA lenga asin ahan boina numit chamani gi manungda pangthokadaba thabak thoram singi manungda Manipur gi issue gi yawi maram asina lakliba thani ahum gi manungda Manipur gi irang sigi waroisina mapurakani haibigi thajaba lei hainsu Chief Minister N Biren na phungtoki amaromna Manipur gi NDA gi MLA khara Prime Minister Home Minister amadi atai center gi lusingba sing unana ba ngarang Delhi da thonglakhre Haukiba sakol sunumita Chief Minister nongthoma Biren share loduna BJP NPF NPP amasum JDU gi MLA sing yauna mifam ama pangthokraba matung lenga paibadi yauribi MLA khara Delhi da thonglakhibani agency gi pawsna makha taradun hai
Prime Minister, Home Minister unabagi appointment lauraba matung Chief Minister masa Delhi da lakani maki mangoina hayeng numaijung numitasu MLA khara Delhi da thunglabi ye haidi Delhi da thunglaraba BJP ki MLA case ibomsana Indian Express ta phongdokibada haukiba sagol sunumiki numidang na Chief Minister na share lauduna mifam mapangthoklaba matung parliament mifam satharingai manung Prime Minister, Home Minister Amit Shah mari atai center ki lusingba sing unaduna Manipur irang asi athubuda lusinanaba lambi ama sembinaba takshinba haina warep loraba matung aikhoi Delhi da lakpane mamang sei me ahum digi haurakhiba irang asi ngasi fawba laksinba ngamdana leiriba asida mepung khudimakna lenga asida yauriba MLA khudimakta pendaba leirakpa asi aikhoi su khange Miam state lengakta pendre haiba si handak pangthokiba Lok Sabha mikhal gi falasinasu takli haina Delhi da thunglakiba BJP gi MLA amana su phongdoki panbayabdi opposition Congress ki MLA singsu haujuk Delhi da leiduna parliament Manipur gi issue puthokna ba AICC gi lusingba singda unana ba leidibani haina su pawsida makhatari makasa tarakloi to papauna mitai miek sangdamnabagi form thajinbagi matam July 3 faw sangdokle milal Mitai irol iek loina sirol apun muluk milal kang leipang lamdam sida ngasi phaw lona madi mayek sakot hanana basang silak khongjang gi manungsana sei khudingi juriba mi yauna lamdam asigi mairoi singi mitai mayek sangdam naba pangthoktuna lakli handak sei gi oina lakli ba July 3 mari numai chung numita pangtholagani haina milal gi secretary publicity soibam arun mitai na press thokpa sirol asina hairi sirol sina hai masigi damak milal mayai loisang milal gi president khaidem ingosana mayai tangbal lauduna mifam ama pangthoktuna warep khara lakhre warep singa dudi manung da form thajilakpa si hanadi hayeng June 30 da aroibu oigani haina laktokhibani adubu school khara degi kalen chuti leibana tangai fadana June 3 faw sangdukle masigi matung da lakpo waka laujaroi loinana sangdamna ba sida category 3 thokna sangdamna kadabani hanba category da class 1 ani suba category da class 2 ahum suba da class 3 amadi 4 mari suba category da class 5 amadi 6 ni manga suba category da class 7 amadi 8 loinana category 3 suba da class 9 amadi 10 ni category khudimaki oin ahanba ani suba ahum suba lupa lising tare lising taruk lising manga loinana category khudimaki mahairoi taraga khangatuna lupa lising amamam loinana sakhang se supigani Manamatum lak di July 9 milal gi kungani thoi suba mapok thauram numita yenthokani loina sangdamna ba sigi convener P Thakaba education secretary na oibaga loina member committee oina W Gozen BP Milal N Ratan BP Milal N Nomailema secretary general Milal K Chandrakanta secretary art and culture S Arun secretary publicity Milal M Indrajit secretary finance amadi KS Hemantana assistant secretary general ni haidenisu pawsta palakli atopa pawmna JDU gi nominee sumna sathagada national executive mi phamda Manipur gi matang wapam kya fukatre NDA ga punna center da lengak paminari ba Janata Dal United ki nominee sumna sathagada ba national executive mi pham ngasi ayuk pung 11 makai tabada New Delhi da pangtokre Manipur gi matang na party asigi state union na wapam kya fukatuna khanakre haidi Bihar gi Chief Minister amadi JDU gi lusingba Nitish Kumar na CLO tuna pangtokiba ngasigi mipam masida party asigi tuan ba lusingba kya na sarugyaba ga loinana JDU Manipur state unit ki oina party asigi president hanagi minister Khetrimayum Biren lusingduna party asigi vice president hanagi minister Khoirapum Loken Singa amasum JDU ki national executive members oiriba Manipur ki veteran politician Nimai Sa Luwang na sarugaki Manipur tha tarag humdoi hena thukliba irang asigi matang state president KS Hais Biren wapum kya fukatuna pawdamki Manipur ki haujuk oiriba phibam gi matang Nitish Kumar na haksina lawbaga loinana ngasi numidang wairam pung mari ga makhai tabada JDU Manipur state unit ki mute singa unaduna wari sanaragani haina Delhi dagi phangba paw amana haidi tha taru khudingi pangthokpu mi phamasida maru eba proposal kya yanaba puraklabe he loinana ngasigi mi phamasida party asigi nauna national working president oina Rajya Sabha gi MP Sanjoy Jwa khankhre anauba national working president khankibaga loinana party asi atop state singda sandokna bamadi lakli state assembly mikhal gi matang na suwa phom kaya khanakhiari
Makha sathrak poina to papom torel torba nam thabada dukan ani yaukre kaksing moirang them laikai gi turel laikai ri sab dukan ani ngasi ayuk angan bapung mariga minit 10 satpa matam da nam thakre hari hairiba dukan ani asi amana sana sapam gi dukani dukan asi gi maruna wapuna kaksing kamlang rotigi songtham romeo singa se yengkhai khumde apakko lekhidra ba cs gaurasani atopa dukan aduna kaksing turel wangmudi gi khetri mayum dani singa sahi nifuga taret sai nifuga tare apakko lekhidra ba gaudadurgi yenron dukani ngarang nong kan taba maramna kaksing police station ki manung sana leiba turel leiba dukan ani asi namthaki ban hari amarom dana khuraizam athawa Geneva Manipur gi oiriba phibam gi matangda wa ngangadori tha asigi taragani pani gi hawraklaga mathang tha July taragani thoi fawa Switzerland gi Geneva da sathariba United Nation gi yangkai ge turrak suba UN Human Rights Council ki agenda item number 3 ki makada hauju Manipur oiriba phibam sing asigi matangda IPSA gi working president athawbana wafam kya puthokadori hairiba session asida yellow mi ama oina IPSA yauna akomlup pandam ipak kanglamai kil CLK amasung KSA na sing mayauna mayra paibe masumairu lup singi mihut singna saru yariba IPSA gi working president loina kokomi gi wang roi kuraizam athawbana anawa unit lenga ki hau sathariba ahan session da Manipur bu thawoina mirai bire haina yening da bafungdokhi mangna fongdokpigi matung Rajya Sabha amasung Lok Sabha animaki apun session da India gi president pikiba mahaki warol Manipur gi wapam palamda baibisi thauksakidabagi thawong utpane thawong asimak Manipur miyam gi human right ahmat pagaloina miyam gi fundamental human rights sing violate tawba thawong na henasu fongdokhiari tentak pehela namana RK Sanatoma Memorial Journalist Award 2024 khusinagadori Kanglalan pung sefong editor oiramba pathau konung Sanatomba RK Sanatomba lekhidaba numik ke mari lenana RK Sanatomba Memorial Journalist Award 2024 khusinaba masum Kanglalan pung sefong gi taraga manga suba bolum phong bugi thoram lak libajun kunthra numik ki nungtil pung hum taba matamda konung hijagang community hall pangtukane hari ado houskuina di myam paus matang sa lusin jarage masum myam puna no update ngaminasi